Lakhipur online puthok saba September ki tang 23 irai numit ki Khomjinba Pao tabirase. Ahanbada maru oipa pao. Lakhipur da mathol taruk laikadaba SDO office building sananabagi urep uyung tamkhre. Lamyan ba hizam irabot laikidabagi humbutra humdoi suba ningsing thauram jiribam da pangthokre. National Highway number 38 Imphal Jiribam Lambigi Tausem area da chatharamba matam kaktaba ban handokre. Guwahati jauna Assam ki mapam kharada Richter scale da marida semik ahum gi changda yuar hakre amasung WMC na sinduna Meetei kanbada aikhoi apun bagi thaudang haiba thauramama Imphal da pangthok lagani. Haujik mapung oipa pau tabirase. Lakhipur SDO office building sananabagi damak ngarang urep uyung tamkhre. Thauramasi da Lakhipur ge MLA Kausik Rai na athoiba mithunglen amasung ikai khumnajaba mithung oina Kasar gi DC Mridul Yadav, Lakhipur gi SDO Dhrubajoti Pathak, Lakhipur Municipal Board ki Chairman Mrinal Kanti Das, Assam Manipuri Development Council ki Chairperson Rina Singha amadi PWD Loiseng gi Executive Engineer Arif Chaudhuri Sarukjakhi. Urep uyung tambagi matungda MLA Kausik Rai na hai building asi sananabagi damak Mukhyamantri Himanta Biswa Sarma na Lupa crore 38 lakh marfu kaithokle. Mathol taruki building asida lift ani laigani. Building asi saringai ki manungda Lakhipur SDO office ki thabak sing fulatol gi sadbhavana building da pangthokani haiki. Chahi ani ki manungda saba loisinana bagi pandam thamle. Hairiba building asida SDO office ka loinana supply circle office, fishery, sub register, election office na chingba atai office tara gi thabak building asida pangthokani hairi. Loinana building asigi manungda phampam chama laigadaba conference hall amasu yaugani. Thauramda DC Mridul Yadav, SDO Dhrubajoti Pathak, Lakhipur Municipal Board ki Chairman Mrinal Kanti Das loinana Advocate Sanjoy Kumar Thakur, Lakhipur Municipal Board ki Hanagi Chairman Kailan Chandra De, Commissioner Gunjan Kaur, OBC Board ki Chairman Abhiram Sharma, SC Board ki Chairman Devasis Rai amadi atei miwi kyana thauramda sarukjakhi. এই বিল্ডিং প্রায় ৪১,০০০ স্কয়ার ফুটের G+5 মানে ৬ তলা বিল্ডিং হবে। আর পুরো বিল্ডিং যদি আমরা হিসাব করি তো ৪১,০০০ স্কয়ার ফিটের এই বিল্ডিং হবে, যেটার মধ্যে প্রায় ৮,০০০ এর কাছাকাছি এক একটা ফ্লোর আছে। নিচের যে ফ্লোর এই ফ্লোরে পার্কিং থাকবে, তার উপরে থেকে বিভিন্ন বিভাগের অফিস, এক্সাইজ অফিস, সার্কেল অফিস, ইলেকশন অফিস, এখানে ফিশারি অফিস, আমাদের সাব রেজিস্টার অফিস, এই প্রত্যেকগুলো অফিস প্রায় 10টা অফিস এখানে আমরা করেছি। এবং সবচেয়ে যেটা হলো সেটা হলো এসডি অফিস এবং সঙ্গে সঙ্গে কনফারেন্স হল থাকবে। যে কনফারেন্স হলে আমরা মোটামুটি যে মিটিংগুলো যেগুলো হয় 100 জনের মিটিং যাতে আমরা করতে পারি সেই ব্যবস্থা আছে। দুটা লিফটের ব্যবস্থা আছে যাতে জ্যেষ্ঠ নাগরিকদের উপরে যেতে অসুবিধা না হয় কাজ কাম করতে, এই ব্যবস্থা করা হয়েছে। ভবিষ্যতে হয়তো কোনোদিন এটা জেলাও হতে পারে। আমরা সেই কথা চিন্তা করে আমরা উপরে যেটা আছে, উপরে টপ ফ্লোর যেটা আছে এটাতে ওয়্যার হাউসের ব্যবস্থা করা আছে, যেখানে আপনারা জানেন যে ইভিএম যেগুলা থাকে ইভিএম টিভিএম রাখার সেই ব্যবস্থা যাতে করা যায় সে প্রভিশনে রাখা হয়েছে, যে ভবিষ্যতের কথা চিন্তা করে। আমরা অত্যন্ত আনন্দিত যে আজকে আমরা এই কাজের আপনাদের সবার উপস্থিতিতে একটা ছোট কার্যক্রমের মাধ্যমে আমরা এটাকে আজকে আমরা ভূমি পূজন করতে পেরেছি। কন্ট্রাক্টরকে আমরা অনুরোধ করেছি যে 24 মাসের সময় বিভাগ থেকে ওনাকে দেওয়া হয়েছে, যে যেদিন ল্যান্ড হ্যান্ডওভার করা হবে সেই দিন থেকে 24 মাসের মধ্যে উনি সম্পূর্ণ করবেন। Jananeta Irabot Memorial Trust Jimet ki paring naina chahi khuding ki chatharak pa thoram pareng ki manung channa handak chahi ki oina ngarang September ki tang 23 ta lamyan ba Jananeta Hizam Irabot laikitabagi humbutara humdei suba thoram chamna ayuki pung 9 taba matamda Babupara ki Irabot Complex ta Jimet ki lifetime president Dr. Chandam Gopal na luchingduna lamyan ba Jananeta Hizam Irabot ki maphamda leisu katuna thoram hodokhi. Thauram asida Jiribam gi CSO sing, social worker amadi community singi luchingba sing saruk yaduna thauram asi pangthoki. Numidang gi matamda Jiribam gi Babupara da leiba Irabot complex da leiriba Jananeta Hizam Irabot ki mitamda maira katkhi.
Thorom asiga mari leinana Jananeta Irabot Memorial Trust Jimet Celebration Committee ki Chairman A Manmohan haikibada Jananeta Hizam Irabot ki mutrahum de subalai kitabagi Thoromasi Mamang dadi yamna chawna pangthoktuna lakhi adubu hauzik Manipur ki phibam asina maram oiraga Thoromasi chamna pangthokchare Lakliba September ki tang kuntra lamyan bahizam irabot ki chahi chamaga kunipan suba Thoromasi dasu miyamna saruk yabiu amadi mateng pangbiu haina phongdokhi Yibamda chahi khudingi chawna pangthok churakba hijam janata irabot ki ningsing thorom amadi mahang si laikidaba ningsing kumon lona mahang pokiba numit ki ningsing kumon chawna pangthok churba adu kumsi chahigi oina lairiba leiba ki irang amadi atmosphere asi yengaga ekhoina kumsi chaliba chahi asigidi leisu katpa amadi nimidangda maira thanduna pangthok lona lakleba September ki tang kuntha dasu Jananeta Irabot asigi mapok kumon ningsingbo oina chahi gi pangthok pamatogum yamna chawna pangthok chadragasu ko mahaki mafumda leisu katuna amadi nimidang waramdaida maira thanduna mahak ningsingjabo oina pangthok chagani sida jebamda leriba organization khudingmakna masimbu mapung phanabadamakta mayamna mateng pangbiu haina ningsingjari Thoromaduda saruk yakiba Jimet Celebration Committee ki convener M Romeo na phongdokibada pangthokiba lamyanba irabot laikidabagi thoromasida mapung phana saruk yaki Manipur miyamna lamyanba hizam irabot ki ningsing thorom pangthokliba sigi maroiba maramdi mahakna Manipur miyam gi damak kathokhiba amadi masagi oijaba kaya thadoktuna miyam gi damak tawbikhiba singthaningai oiraba thabak kaya adubu ikai khumnaba kaloinana ningsingbani haina phongdokhi ngasi Jananeta Irabot Memorial Trust Celebration Committee na aikogi humbutraga humdoi suba aduwa lamjanba Irabot ki kitabagi thorom akoi chamna aikogi Jimet ki lifetime president Oja Dr. Kamanna luchingduna akoi ngasidagi thomje pangthokhi ngasi thorom asira jebamna leiba civil organization maira paibi Saturday Kumatamba akogi yosina saruk yatuna akoi tharomasi chamna pangthokki du maruina akoi jimena amadi Manipur miyamna karigidamak lamyanba hijam irabot ko ngasi phawbada akoina lai orabesu ngasi phawbada akoina ningsingdung lalibano habasi akoina haidragasu Manipur miyamno lena khangi mahangna luchingduna amadi asumboidamakta thawai kathiba ado miyamgidamakta mahana kalamba adugumba Maki thong atu dang asidi khoi Meetei macha ma oina Manipuri macha ma oina ko mikap thon batana asumba khoi gi ireba iramda masibu nuksina bagi tabak khoi thona adu happy mani hana laujai maram atuna khoi miyamna ko Manipuri leiriba amadi kwata mafam sing leiriba khoi gi hijam irabona chalamba lilam adu khoi chatuna adumba khoi tungi damak yaifana puna honani na bise habase akogi Jimet ki makidasu akoi wafam ase thamjani Lakhipur online channel asibu yengbiri basingna pawasibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Tausem subdivision ki joint civil organization na national highway number 33 Imphal Jiribam lambi gi Tausem area da nahandagi hauduna chathakiba matam kaktababan ngarang handokre Tamenglong gi deputy commissioner amasung organization asigi mihut singa phaminaduna yanaba porakpadagi banasi handokibani hairi Haukiba lisinganiga kunumdoigi methagi tang ahumdagi hauduna Manipur da chatharagliba Meetei Kuki gi lana sina malemda leriba Meetei singi mafamda hainingai laitana awabagi chaitheng piri
ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯇꯩꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯀꯟꯕ ꯂꯨꯞ ꯃꯀꯜ ꯀꯁꯥꯔ ꯁꯥꯝꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ 18 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯁꯥꯎꯠ ꯕꯣꯔꯥꯛ ꯍꯣꯜ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯛ 2ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯧꯔꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯀꯟꯚꯦꯅꯔ ꯄ꯭ꯔꯣꯐꯦꯁꯔ ꯙꯥꯀꯦꯁꯣꯔ ꯄꯣꯁꯪꯕꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯅꯕ ꯃꯀꯜꯒꯤ ꯆꯤꯌꯔꯃꯦꯟ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯍꯜ ꯑꯃꯗꯤ ꯀꯟꯚꯦꯅꯔ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯒꯧꯍꯥꯇꯤ ꯌꯥꯎꯅ ꯑꯁꯥꯝꯒꯤ ꯃꯐꯝ ꯈꯔꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:38ꯗ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 4.3ꯒꯤ ꯆꯥꯡꯗ ꯖ꯭ꯋꯥꯔ ꯍꯥꯈ꯭ꯔꯦ ꯑꯦꯄꯤ ꯁꯦꯟꯇꯔ ꯑꯗꯨ ꯑꯁꯥꯝꯒꯤ ꯅꯥꯒꯥꯎ ꯖꯤꯂꯥꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 25 ꯔꯣꯝ ꯃꯈꯥꯗ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ Ibudau Kuman Poraiton Society na silangduna hum ithau ikan sidaba amasung kuntaruk suba Ibudau Kuman Poraiton ningsing tharom kasargi manung chanbada leiba bam lantu gramda ngarang sakol se numit September gi tang kuntaruk tagi hauduna pangthokre tharom asida ithau ikan sidaba mapubu amadi Ibudau Poraiton bu ningjaba macha manai kayana Assam ki mafam kaya dagi laktuna irat ihun tambada saru yakhi चलिबा सेप्टेम्बर था सिगी चैचट को निपान थांगजनबिदा सिदा सिटी कन्वेंशन सेंटर इम्फालदा वर्ल्ड मितई काउंसिल WMC ना सिंदुना मितई कनबदा अखोई अपुनबगी थौदांग हाइबा थौरममा मालेम असिदा लैरिबा मितई फुरुप की पांगल सागनना बगी पांदमदा पांगथोकदौरिबा नोंमगी ओइबा मिफम असिदा अखोई पुन्ना सरुक यामिनसि हाइना वर्ल्ड मितई काउंसिल WMC गी माइगेदगी नोलुक ननिंगसिंगलगली अखोई मसल अमना ngang amana taraktaba amadi tungi oiba chapsaba phirep ama lominaduna lebinaba ngamdabagi mawong amada lakpa sina ngasigi charol surul asigi matungdadi mitei furup asigi khongul phawba mutkhiba yabagi pipam amada laklibasi aikhoi amato oina lebinaduna kanbagi mathautai haina khanjaduna world mitei council na silang liba thoramasibu mapung phan bibada CSO sing organization sing association amadi imagi lup khuding makna Sogot minasi hairaduna WMC gi motto We Are One asi apunbagi pangal na mangphau na halasi haina World Meetei Council WMC gi secretary information amadi publicity Rosen Khumukchamna thadorokpa cherol amada khanghalakli Kasam Training Academy Kaisampat Imphal na sinduna Academy asigi head office da matam sangna faculty oiraklaba mioi khara okpagi thoromama pangthokre thoramda Academy asigi director Dr. KH Herojit Singhna chief guest Church of India gi evangelist Hamom Babuna President amasung Moirang Multipurpose Higher Secondary School gi senior lecturer Dr. Moirang Them Kalpanana guest of honor oibiki okhiba academy asigi faculty amasung well wishers singi laktagi Dr. Rajkumar Gunachandra Dr. Haubam Rosso Dr. Chandra Dr. Kennedy Rongmai Dr. Nongdren Hauzam Dr. KH Ingobi amadi Dr. Paujanglin Yauri Kanganjaba ama health care amadi paramedical science da university grants commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore health care gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcherda practical topagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcherda lingsibirabu natraga
Mobile number 939573245 da pau phaunabiu. Nungairaba pau Kasar Phulertolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matingna adomgi khwang naba, khud haigatpa yadaba, khu tangda naba, saru amadi singli naurida nungaitaba, paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin biragu. Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phauba layengzari. Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari. Aroibada maruoiba pau amukhanna Lakhipur da mathol taruk leigadaba SDO office building sananabagi urep uyung tamkhre. Lamyan ba hizam irabot laikidabagi humbutra humdoi suba ningsing thauram jiribam da pangthokre. National Highway number 38 Imphal Jiribam Lambigi Tausem area da chatharamba matam kaktaba ban handokre. Guwahati jauna Assam gi mapam kharada Richter scale da 3.3 gi changda yuar hakre amasung WMC na sinduna Meetei kanbada aikhoi apunbagi thaudang haiba thauramama Imphal da pangthoklagani. Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare.